Hello, good evening. Welcome to Northeast Window. Northeast Window na sandok saba Northeast Jalokta Chan MAIBAM na taramnok chari. Matam gitolakpa tungan be isu singi matang da kananena na ba semzariba platform. Northeast Jaloking ase thamzariba akhanaba topic di MP Bimol 6 JPC to visit Manipur. Koigi Parliament session da koigi hantak chahigi 2025 ki ahanba Parliament session gi koigi presidential speech bi da matung da koigi Parliament ahoba the Habitare Kugi presidential speech said on Pine Edo Hariba presidential speech Pira Matunda motion of thanks I Kugi government ki side ki Kuin Hansedum Prime Minister Narendra Modi na Pikre Hariba motion of thanks to Gi Matang the Kanabagi Matang the Habitare Kugi Manipur Gi Inner Manipur Parliamentary Constituency ki MP Oina Mikhail Mai Paki by Kugi Dr. Bimol Akoizam Nav Fongdokiba Wafam Sing Habitare Manipurgi crisis Sigi Matang Dam Hagna Wafam Mayamam Fongdokiba Mana Fongdokib the presidential speech da Manipurgi Matang da Panbiram da Basigi Matang da Su Dungai Daba Fongdokiba presidential speech da Manipurgi Matang da Panbira Katra and expect to win Dubo Panbira Traha from Sufongdokiba Duga Lady Bakugi Manipurgi ongoing crisis issues Kuigi center na Kuigi ethnic conflict ni haiba masi tarani lofam thokte issue ase khoi to khana thamba yaro masi national issue amani hana phongdo ki baduga constitution gi matang da khogi constitution gi article 19 gi matungina MP ama oina manipur gi mafam khara da chatpa ngamda even chief minister fawa da manipur gi mafam khara da chatpa phangda hariba singsi gi matang da bati constitution gi 75 years gi celebrate tawtaraga so manipur da madi india da constitution je tasena chatnarabra haiba question ma so hangkiba hiram sigi matang da ne ngasi khana neina da gadori base aduga aikogi manipur gi ongoing crisis gi matang da aikogi joint parliamentary committee ama sema kanda aikogi manipur gi crisis gi matang da thisin si haba wafam masu phongdo ki bai tari hiram sigi matang da ni khana nena basi da saru yabi na bai aikogi studio da lengsinduna lebiri ba guest panelist me am da saktak chigi ahamada BJP gi spokesperson obiri ba da SURESH MAYANGLAMBAM da SURESH pui ka khuna bochari ani suba panelist AMMOCOC ki president obiri ba oza SM JALAL oza JALAL bu su ika khuna bochari Om Sabha panelist MPCC ki spokesperson Oibiriba Bankimchandra Meitei atinwa matamda join tawiragani yahan bikse das resto in lakcharge das res ngasi BJP office so press conference am su fama male ado hariba press conference adu su das res yam phasana su thabikre aduga leidiba MP Bimol gi wafam khak bukhachara bada ki leidiba manipur gi issue sigi matang da habi tari masi center na tokhaina lobo yare masi national issue amani hana phongdo kiba masa matang sa kamana thambini okay thamjage han mongta da ngasi ki thorom sibu yengbireba manipur gi nuksijaraba praja sing kai khongna bu chari amadi ngasi gi thorom sigi discussion show sigi panelist bireba yumaru Bankimchandra amadi aigi tamo jalan kai khongna bu chari loinana aigi chenbu su kai khongna bu chari muziki question do hai topic se da oina lak age han hai ta topic se da hai se MP Bimol 6 JPC to visit Manipur hai na court of biba male joint parliamentary committee hai ba amalai parliament gi oi ba hai ta committee JPC hai ri is hai rak tringai da oza Bimol na palli ba sentencing do moi gi oza Bimol gi kai no fan club hai ba kai no amu lai english am khang ba kambu lai ba male madu da hai ri si kaino hai kan da JPC form tawraga irang si kadai dagi horakhiba no se thigat na ba hai bane ba means irang dugi maram ju thigat han na bagi dang da JPC ma form tawraga madu khang na bagi dang da visit to biu Manipur da hai bane ba JPC ji ko that means kaino hai ba kan da oza Bimol na khani ba se on the floor of the house ai gi chana ju thambi kre aduguma presidential speech da motion of thanks ki aduguma khudong shaba ma lobi raga yamna precious oiba around 16 minutes approximately he tare ko hen ba yai ta be adwai chang do mani madu yam precious oiba time ma lobi raga high riba motion of thanks to the maram oiraga Manipur issue sida oza Bimol na wangang bi bani yamna lebak thi badi oza Bimol na JPC form to biraga Manipur da lak biraga irang si horokpam thidok pa hai basina tak badi oza Bimol se hana
dagi irang sigi horuk pamsi khandra bra haibasine you have got the time, you have got 16 minutes, you have enough time to explain that why the present crisis has been going on haibadum yareba ojabi moji kori su khandre je masagi ngarang ye dum statement ma JPC form tawje habasina dum tabani yelomi kanwani chapi khiba manipur gi saktam ngakani na chapi khiba adagi akhoi gi relic kem da lebi sing mayum da hanjil hangani haina yamna lauramba yamna vocal oiba respected honorable MP Ojabi Bimol na ngarang JPC form tawna ba hairak pasina hairaga Manipur Iran horokam thigatsi habasina takpadi Ojabi Bimol has no idea that why the state is facing such crisis habasine ba in haijaning ise English ta ngang khibagi nang dabagi wadu natte luri di kari no haba kanda Manipur ngasi thoi Iran sigi root causes how it happened why it is happening kanaga marakta thongna Iran no kadobagi thokpano kanana misam halapano kanana Meitei yum mai tharakpano kanana tigli bi angang chahi tha taruk angang yauraga nupi yohum yawnam miyathina halapano hai basi masi tawrakli basi kanano they are those cookie illegal immigrants and they've been supported by the cookie Joe terrorists see forward parliament the haiba ngamdraga madu forward haiba ngambagi haibagi mahutta kari mara ama hai yam nuaitaba cookie militants na mission hatrane was there any evidence that militants killed the innocent people mission praja haliba nupi yangang khaktan haliba sing adu waikuna kawi they are terrorists power haiba ngamdaba adu ngamba guts leizadaba Manipur da ngasi thoiba Iran sida mama kaya macha kaina bagi mapi kandri nupi obi kaya mapuro ba kaina bagi piran kandri maru mapang kaya magi mapang kaina bagi ngasi pi kamnabri ba thamoi da sai mangatani siga ba thamoi da sai ba timing sida Manipur gi Iran si kadai bagi kamdau na horakhi bano kari gi damak nasi Manipur da lebe yellow mi koina wari bano hai bagi real causes of the present crisis bawa on the floor of the house the thambang ambidragadi I think you may not be the representative of Manipur adona vote phanaga ka khibado Manipur gi valley area na vote pi khibani valley da lebe Manipuri sing ngasi wari basi kari no so Ojabi Bimol khambe ba kari gino Ojabi Bimol what you promised to the people of Manipur aina vote karaga kari tor kani habiramge ba yam thina sentiment so eba adu natte be khuna pambadi yes Manipur matang na ngambi we will all support Ojabi Bimol yes he has the ability to speak he has the skills to deliver the things on the floor of the house never but maru the wafando yamna tangna phangba 16 minutes to the maru the wafando hairapte haibane be koina hairisi hairapti mahutta JPC semaga Manipur Iran se kadai de horok thigachi haiba taraga that means horok Ojabi Bimol khandri haibane ba khannaga on the floor of the house thamoba record never do record on record never national the international level the uri me parliament the wangang pagai base aduna adugumba yamna opportunity ama phangba matam yamna precious oiba matam ama phangba matam da Ojabi Bimol ngang ga dabana ngang hauda adigi ngang oidabana he ngang khigum taw aina sum yengjaba da haitare not as a BJP spokesperson or not as a political party mihut amoina natab as a layman Indian amoina in uzaba da hainin basa Ojabi Bimol ngarang ngang idudi Maharashtra dagi lakpa MP amna sungang ba yaba wa ne adagi Arunachal Pradesh dagi lakpa MP amna sungang ba yaba wa Kerala dagi lakpa na sungang ba yaba wa ne yamna general oiba kanu ne delivery ne to bi khrido yam general oiba pon ngakta ne ba haibiri du koina pambadi adu natte ba ngasi chai bisi maram se Ojabi Bimol da kun Ojabi Bimol palle sem respect kai kholi English da address da wahi tiam harakani ko mai fan club kamu janu gyan mun atabiu Ojabi Bimol haibasi honorable MP ni Manipur gi mioi la kuntra gi mahut sillibani Ojabi Bimol na ngasi vote kabiri basi valley rel laiba yellow mi sing na vote piraga Ojabi Bimol vote kabi gi bani Ojabi Bimol na vote karaga Manipur ekhoina Manipuri ekhoina expect of jabasa Manipur da thoiba Iran sigi mari chumna thambiraga house da solution ama lakna ba hona rakani haibagi posak duni sida solution di ruling na piga da bani harani adu taragadi ngang ruling ya ngai ro hairapi ya ba khoisu adu natte khuna pamide phangiba matam du da haiba ya ba wai sing do khuna hayaning ba adu ga ngang ba ya ba sing do ngang ning bani ai first round sida yam sang na di haining bani yam sang na matam lojaro ge adu yam noi ta ba ma ga haijege na Ojabi Bimol na haiba si
I 2 point katang I quote tawjai ahanbada I am elected by the people of Manipur I hanging base oza chumi you are elected by the people of Manipur you were elected by the people of Manipur but luri badi unfortunately karino haiba kanda adombo vote pira the vote kahan khiba praja singi awabadi oza bi mon ngarang pandiram dreba yelawi ko ngasi wari basi kana dagi nova yelawi ko bo haliba ko yum nei thari si kana no boza adu bo pandan namdra gadi oza ji bo ai khoi gi ne hai basi ai kai re ba BJP is new number ne maram di Manipur MP ne ba inagi MP ne ba oza je khoi gi ne ba aduna adu go manmai ta ba adigi ai khoi ni mai je da base tam je yamna sop ko na gam pi be mong da cookie militants kai jan ba cookie militants na adu tawi jiri da du hali si jo ko na jiri gi posik oza bi mo na pande oza friend na pande na hai bidagi ngarang phaudi lebak phaba hai ga da petam di pale sin kari hai cookie militant na hat pa adu da no they are terrorists na hat pne tha taru ki angang do nupi ahum do angang ahum do sigumba yamna kari hai tare hayan ba pot am hairak ta ba yorak ta ba ko ri su palak ta ba ade root causes sing palak ta ba sam lebak thi bene do second na man pan ba ma ga oza na pan jaba pan di ba ma yawi some militants in Delhi are nurturing by some political leaders haibra political party haibra adumana haibani aina hajening se kanana no ba Delhi da laiba militant khara yokhatle nurture tawre hairi si political leader khara na political party khara na karamba party no mek sing namta haibi oba Delhi da nasi laiba militant haibi si kanabuno mek sing namta thambi oba zabi mon on the floor of the house ta Manipur ya khoi ko kangani chat khiba yellow khoi ko kangani chat khiba yellow min tam nam na leiba value the militant sing ase political party na link khatpani haiba taragadi ozabi mon haini musi Manipur da khungai ba aning tungna ning thamgi aning sida phuri da man laga jacket da man laga ching khong da chingya da lamuk tong ju Manipur lai ba ai khoi ko protect to bi ba khunnak pa sing asi bi ba ozana haini bese Manipur kangani chakhi basi na Manipur kangani chakhi ba ozabi mona Manipur kangaba honar ba khunnak pa onchil laga military na mo habi rakta aragadi Manipur si kari no ba ozabi mona khoi ba mai onchil bi si kari no ba khunnak pa lanjatra ba Manipur bi saktam kai ba honar ba ayin tintum bana lajaba khusu krai basi no mai mate ko no mai ni harakani record torakani monna खुजु खुलाई मसागी लैजब पाइजरगा चिन्या तमयादा मणिपुर नाइबा अखुगी खुनाक सिंह अदुगु मिलिटेंट ओन ट्रिप तौरपगी मोंगदा वैली द मिलिटेंट नाम मा पॉलिटिकल पार्टी सिंह नचर तौरे हाबिसे करम कनागी पॉलिटिकल पार्टी न नोबा अदु रे कोर्ट ने हाबिरिदु मसिना मरम ओरगा करिगम पार्लियामेंट दा मयाम गिने कोर्ट ने मरम ओरगा मणिपुर दा आर्म फोर्सेस स्पेशल पावर थमकता रगबी अदु ओजाबि मोन रिस्पांसिबिलिटी लौगदमने हाइनिंगेबा करिगम लाइब थीगना ngara ओजाबि मोन हाइ किबो वइजना आराम लंबी द चटखरगा मणिपुर द लैरि बनानी से ना सिंग से मसिदा एक्शन तौन बगी दमक ना पिया धमक तारगदि मदु नम कनाना रिक्स लौदुनो अदोम द चटकुमसी यामना सेंसिटिव ओइबे इशू नि ओनगम से मिनिस्टर एन बिरेन हे हाइबन नोइट बम लैबनि याना याना ब तगुमसी आइजे पॉलिटिकल पार्टी ओरसु याना याना ब हाचटकुमसे बा यामना सेंसिटिव ओइबे इशू नि अदना यामना लेबक थीबनि वैली द माय ओनछलकपा वैली द माउथ छिलक चटकिबो ओजाबि मोना वैली द नारोन सिंग द यूथ सिंग ओनछलकपा से यामना लेबक थीबनि अदुना आई फर्स्ट राउंड लोइसलकपदा इन हाइजनिंग मसी ngarang gi duma tapte tasengna nahan ahan bagi du yengna gadi ngarang gi totally flop ai de haibi yai na khali flop ai gadi phajada balon ne sakani but totally dissatisfied oiba adugumba ngarang gi speech ni mamang gi duna ai little better haibi yai adu ngarang nahan gi duna ahan bagi duna adu ngarang gi du de ai very very kari hai tara below average ta leiba adugumba speech amani na haijage maram di karino haibe yaba panbe yaba manipuri maru oiba sing ado maru oiba phangi ba yamna tangba matam du palam de na sumain thamje gan bro okay I am ngai wegi satisfied oiba speech amakakti oikidre aduga aikogi joint parliamentary committee sema kanda aikogi manipur visit tarakan manipur gi issue sigi matang da tizin minasi haribasinadi core issue se khangdra ha wafam hangbirei yam nuai se e matang da mu dawa kim da mu lakcharge haujiki leriba president ki pikiba warol gi matung ina aikogi issue sing se union government na karamna thingnari bagain atragana kari thodang lokhali bagi habase aikogi prajamiyam khangna thamba pami ha wafam asu aikogi mp na फोंदो के बसुले कमाई था मीनिंग हान बता कोई यामना गोल्डन अपॉर्चुनिटी है बता रहे कोई
on the floor of the House, hujik chathariba session asida Parliament da Manipur gi Honorable MP Dr. Bimol na hoi 16 minutes laibak sigi hujik thoiba present crisis sigi matang da oiriba situation mayam se koi marik yamna chumna highlight to bi ba haiba tare masigi da magta hoi Manipur praja ma oina yam chauthok sei penba haitaba haigadra taba haitaba haigadra natragana fazana speech to taba watpagira BJP gi oina tunganba version nama moina translate tawjaraga so madu moi gi personal opinion haigadra moi gi masagi oiba own version ne haina khoina lowe baseless allegation ne haina lowe charge tawriba singse masidaida makoina yengadabase BJP na yengadabase sarkar sina state ki sarkar sina tawgadaba mathause sung tawdaba center da taksan gadaba kaya ama sung taksan laktaba ado opposition da leijariba aikoi gi MP sina aikoi yamna tangna phangba sigumba tanja sida Manipur gi sensitive oiba issue sigi present unrest sigi matang da akoi adukki matik marik chumlaba wafam kaya thambase masida akoi pele pende natraga kaimta hairamdre haina akoi tawbase masidi akoi yam nokninge duga ikai ningai ni tarigino hardi sarkar moina tawgadaba thabak mayam lei adu amta tawde adu onjhallaga MP da adum noina adu haidri karigino noina adu pukhatri karigino tawraga dum leireba sarkar amai chaw na state sida leiri haibase BJP na ngasi kauthokhreba aduga MP sida loina state sigi bhar punamak si puhan bagi type ta loina taw leireba adu marang haibasida yam phajabase ai matek yamna sangna natraga suko the authority of the Indian state has been challenged by armed groups haibane akoi Manipur da akoi jik thoiba kaino singse masidaida any particular pinpoint tawraga hill gi valley gi amata haiba yaudri swaisida authority of the Indian state has been challenged by armed groups. Many of them has been popped up by the Indian security agencies, as many observers have pointed out. Aduga sida yam phajaba magna mayek sengna haibase khulai paiba kuki lalhauba sing suda leiriba khulai paiba kuki lalhauba sing se masi Indian security force na makoi khaudana yamna koi kari hidden agenda leibadagino makoina sumaina manungda kari benefit phangbagi da maktano yamna laibak thiba thodok akoina yengbada yamna mitna ba haiba tare ne asigumba mayam ama akoina series of incidents uba phange karino lan khambagi mahutta moina dum maning makha tawhallaga thamba asigumba mayam am leiri asigumba se masi Indian security forces mayam singsina akoi su group ta leiriba kuki arm group mayam se makoi ga sumaina lautuna raga tawra leire haibase asidai da mayek sengna palle adagi magna muk makhata na hai akoi BJP entering into an understanding with them haibadi kuki armed groups under the SU haibane for them to get help to win elections haiba and now they are playing havocs, they are running wild haibane election mayada election kana nabagida makta makhoina understanding ama tawnaraga akoi kuki lalhoba khulai paiba su group ta leiriba mayam se masiga understanding ama leinrubadagi ngasi irang si thorakpane haidana mana mayek sengna thamme adagi amuk mahakna haiba se kari haige haibada similarly in the valley areas there are armed groups which has reportedly nurtured by political leadership from your party haiba and this is where you wanted to keep silence you don't want the rest of the country to know about this haiba kaino magna makhata na haibiri si harakanda valley area da leiriba khara armed group khara leire haibaneba armed group khara leire masi kanana nurture tawe haiba matamda by political leadership from your party means BJP chairman du da hai neba BJP na nurture tawba adugumba akhoi gi valley da armed group khara leire haibaneba ojabi mol na haibiri se asi silence tawnanaba hotnari si karigino India gi
atop state praja miyam sina akoi khanghandana ba losalaga thamna ba adum hotnari si karigino haibane ba masi armed group militant group haibane akoi village volunteer haibanate swai se akoi yam clear oimina se ba ozabi molna ngarang parliament house da thambigi ba akoi valley da su armed group khara leire akoi political party BJP na nurture tawraga thamba adugumba khara leire haibase masi karambano harakanda akoi tongan ba leiriba akoi gi village volunteer adagi ama leiriba mayam sida haibanate ba asima akoi mayek sengna se ba aduna masdeida akoi lan uhannana ba khulnga iba leibaki da makta leijariba ichilena mayamna tumba chaba khangdana leiriba dugumba village volunteer mayam duda congress party bu amadi congress ki MP Oza Bimol da lan uhannana ba Meitei gi mayokta leiba manana ba adugumbagi artha khuhan adugumbagi version do tawbase ekoi tasengna yaningde adu masi sumaina su tawhaningde adu sidaida masai akoi BJP na haibibada core issue khangdaba male akoi JPC tawraga akoi irangsi kamdawna horakpano kamain tawbano thijanse haibasina takpadi Ozabi Mol se MP ama oina Manipur gi irangsi kamdawna thokibano hujik phawba khangdriba male root ko se haidana haibi ado JPC se kaidobagi da makta semi bano kaidobagi da makta semje hairi bano magi function sina karino magi power na karino haibase akoi miyam na loina khangbire ado mahakna haibadi JPC form tawraga achum aral kanano investigation phajana thorough investigation ama tawhanse aduga masigi taseng ba root cause se akoina swaida political party amana adagi any political party amana platform da launa raga asine haibaduna yaroeba sarkar gi oiba chapchaba official statement ama conclusion ama finding ama leigadabneba akoina side hekta hairaga yaroeba moigi inquiry commission duna akoi last da final da pirakadoriba report sing asigumba mayam adagi JPC semaga akoi somda laaga investigate tawhanse phajana thijal halle harakanda solution purakna ba hotna se lanji athuba matamda loisanna ba karino leibak sida thoibase masi makoi laaga amtungdi yengsanbana masi khwaidagi afaba step ama oigani haidana haibane ba masi irang sigi hawrakpham khangdabagi natte root cause ka asiga aduga amta mari leinade irang si thuna loisanna bagi damakta kamdauna loisan hangadage hujik Manipur da manungda oinari si karino Congress na haisina karino BJP na haisina karino civil society na haisina karino tongan ba political party na haisina karino masi mayam si sum taraga leibana di yaroeba center da leiriba mayam si so aduna ruling amasung opposition ani ge pullaga team ama semaga joint parliamentary committee na Manipur da visit tawbira aga akoi masi fact finding report ama putho akanda masi solution purakpada mateng yam chawna pangani haibadune ba mahakna highlight tawrise adu masi thambasidaida ekoi core issue khangdre hai taragadi madusu yamna achauba false allegation amane ba masidi aduna sigumba mayam se ekoi hujiki haibiba duda ekoi arm group valley da lairiba haisno ama haisno masida hairiba se ekoi gi congress party gi oinadi kodi han haidana lakke haiba matamda Honorable CLP leader na so akoi Congress party gi luching basing na tatana assembly da Manipur gi assembly da on the floor of the house so outside the assembly so every platform khuding makta akoi di hairaga laksabane sarkar sida chingi haiba leite tampaki haiba leite illegal arms mayam possess tawri base disarm tawhanse arukanda peace process ama lakna nabagi achauba mateng oigani haijabane ba koina haibadi particular community amada natagana particular XYZ amada aikoi kanabu target tawraga haiba nateba aikoina haibadi lona yadaba illegal arms possess tawriba aduga sidaida unrest create tawriba leibak sida misi mina thoaliba mayam se masi hill gi haiba leite valley gi haiba leite both side tagi akoi illegal arms mayam se disarm tawhan se haiba se akoi haila eba aduna ozabi molna min tawri sidi akoi amagi wanate Zairaga leiriba khulai mayam se amuktang phajana logi oiba action du chapchana lokhalakanda aikoi santi purakna na ba hotna se haibani aduga ozabi mol masana su nongmata village volunteer gi against da haiba leite congress party na su haiba leite aikoi di tattana ngasi bawa lawraga laksabane ozabi mol na su
तोंगान तोंगान प्लेटफॉर्म दा पब्लिक फंक्शन दा मियाम ना ताबीरंगनी रेकॉर्ड लेरंगनी मीडिया हाउस खुदिंगमक्ता करी हाय मसी खुलंगा इबा इसा इशु इचिलिनाव मयाम से मखोगी मराइब करी ओइगदगे मखोगी फ्यूचर करीनो तौरीसी सरकार न करीगुंबा खरा सेंबीदब यारोय सी पुनमक से लेबाक सिदा लॉ एंड ऑर्डर लेरक्तबदगी लो काइथरकबदगी मसी खुलंगापा न थोरा मिसी करीगिनो लो लेरमगबु ngasi paliba manipur gi bjp sarkar sinabu laibak sida law phajana chalairamaba law and order si phajana maintain tawramagabu ngasi gi irang si thoamgadra ngasi thorakpadagi laingak na laibak si laingak pangamaktabadagi akhoi isana isagi laibak ngakjarani na chongthokjara ineba ngasi gi village volunteer myam se akhoi na haijabadi village volunteer thora ibase masi bjp gi sarkar gi asoiba sason dagi ne haijabane makoina नियम चुमना फजना शांति थम्मे हारगा लॉ एंड ऑर्डर मेंटेन तौरगा लेबाक चलाइरमबदा लेबाक सी सासवन तौरमबदा ngasi सुमाइना मसा मथन खुलंगाप सिंगसी थोकजरा अमोय हाइबने मसी मोगी बिहाफ तने मोयबु नुंसीबगी दमक्तने ngasi कांग्रेस पार्टी ना हाइजरिसे अदुना मसी पुनमक्सी गि नुंगी ओइबा वाहन थोकती करिनो हारकांदा लॉ एंड ऑर्डर से कंप्लीटली ब्रेक डाउन ओरे मणिपुर दा लॉ एंड ऑर्डर लेत्रे ngasi पालिबा बीजेपी सरकार सिना अखोय law and order si completely manghalakpadagi crush tawbadagi tongan tongana masa masana leibak ngakjarakpa mayung ngakjarakpa khun ngakjarakpa mayam thorakpane haibani da aduna hairi se sarkar gi asoibadu bune akoina puthoki se hand round so an thamjage tamagi no jam phazan thambikra khogi core issue se khangdaba nate khogi leiriba government sina khogi law and order singa pangamaktabadagi khogi irang se thor pani aduga village volunteer sing su tholok pani aduna khogi joint parliamentary committee ama semba ruling amadi opposition degi team ama sema kanda khogi leiriba crisis ge fact finding se thizalla kanda khogi solution se purakna bokhona bada mating pangna bagi damak tani haba wafam su thambiri ai oza zalal da mucha laksage oza khogi state ki khogi assembly operability se khogi union government na khogi subverted tawre haba wafam su phongdo imaduna khogi cm na order तौरब फावद अखोगी सेंट्रल फोर्स सिंगसिना इनदबा अखोगी मंगोंदगी यूनिफाइड कमांड लौसोकिबा अदुना अखोगी लेरिबा फिबम सिदे तुके बनाना रिपब्लिक हबा फॉर्म सु थमी मसे को डेमोक्रेसी सु चनद्रबा मफम बखक हाबगी मओंगदनी थमी बसे मसिदा मरम अदुना अखोगी जॉइंट पार्लियामेंटरी कमिटी से सेम कांदा अखोगी थोइबा क्राइसिस के मरम द थिजन बसे तंगाई फदे हबा फॉर्म दनी ओजागी ओपिनियन कमाय थमिनी सला खोइगे मणिपुर थोइबा मणिपुर लेरिबा कॉन्फ्लिक्ट से मसी हौरकपदगी हाजब तारे हेक हौरकपदगी अखोई मणिपुर अखोइना एक्सपेक्ट तौदबा मणिपुर अखोइना थाजरुदबा मणिपुर अखोइना खलुदबा आउटकम मैम अमखक थोरखरे हाइतारे मसिगी आउटकम सिंगसे मसिगी कनो से कोज से करिनो हाइना सुम अखोई कुपना येंगबा मतमदा अखोई सेंटर की लेंगाक से मसिदा मणिपुर की प्रजा सिंगना पेनदबा सेंटर की लेंगाक सिना अखोई प्रजा सिंग सिदा स्टेप मदरली ट्रीटमेंट तौरब्रा हाइबगी वहंगबा मणिपुर की प्रजा सिंगी मियाम की थमोइदा मसिगी वहंग से लेरखिबा अदुगा सेंटर ना मसि तसेंगना तौगे हाइना खनबा तारगति अखोई मणिपुर लेरिबा क्राइसिस याम थुना लोइसनबा ngamamgadra हाइना खनबसु लेरखिबा अदुगा अखोई मणिपुर की वैबा नेशनल इंटरेस्ट हाइबा तारे मणिपुर की कोर इशू हाइबा तारे मसिगी इशू सिंगसु सेंटर ना फजना अखोई मणिपुर ना भारत तिनखिबा मणिपुर का भारत का अमत ओइखिबा अदुगी मतमदा लेखिबा मागी स्टेटस को मदुदा लेखिबा मागी यानाखिबा वफमसिंग अदुगी स्पिरिट अदुगी बेसिस ता यांग कांदा दे सेंटर नमसे यामना फजना मणिपुरी सिंगी इंटरेस्ट से प्रोटेक्ट तौना थबक लौखटफम थुई हाना खनबा अदा एरिया दा सेंटर की थोंग से खितंग अखोई मियामना पेन फातबा हाइतारे अखोई मणिपुर की चीफ मिनिस्टर दगी का अखोई इरांग से थोला मतुंगदा अखोई यूनिफाइड कमांड लौथोकपा अरुगा आर्टिकल 355 चनरे हाइबा दगी चनद्री हाइबा दगी अखोई मणिपुर दा कनो अखोई डीजीपी सिंदोरकपा अखोई अतोपा स्टेट की मी डीजीपी होइना थारकपा दगी सिक्योरिटी एडवाइजर न सिंगबा थारकपा चीफ मिनिस्टर की मागे पावर एंड फंक्शन दा खरा अखोई रेस्ट्रिक्ट तौरप मानब थोंग सिना सिंगबा मैम से अखोई सेंटर की कनो से मचिन अनी लोंग थोंग लेब्रा हाइबगी नुंगाइतब लेबनेबा सिगे तांकक सिदा अखोई पार्लियामेंट फमगदबा अदुगा सेंटर की थबक थोंग सिंग दुगे मतंगदा
yamna phajana voice of Manipur se masi represent tawgadaba wahang hangadaba right person amakak Manipuri singi damakta kanano oigadage haiba adugi tangkak tu lakpa kanda akhoi Manipuri miyamna matamduda Oja Bimol si center da yamna phajana wahang hangadaba center da phajana Manipur praja singi voice se thamgadaba mini haibagi chapchaba miyamgi thajaba haitare adugi thajaba mandate to mangonda pikhiba adunani haujik mana parliament wafam khara thamakanda madugi kanodo koi observation madugi pros and cons madugi laiba merit demerit madugi side ta laiba magi kano myam do collateral kano issue myam adagi mai kano myam se puthokna na myam na sing nainariba wafam che sumaina ai filter we sumaina thamjake noma sidai sida sala koina yengjabata hoi magi si akhoi striking point da mana akhoi praja singi voice to thapam thokpa pot sing do thai haiba person chu adum leigani aduga akhoi praja singi expectation do adu chumna thade wat howi adagi thaningba myamam khak lep out tawi kholi haiba su adum leigani adu akhoina political gi oiba ranji dol gi oiba miyeng tagi nataba akhoi chumna layman people amoina praja amoina akhoi yeng jabada ko akhoi center da center na hujik phawa tha tara ni pan tara ma pan shura ba irang se ma se sida center na khoi gi akhoi da khetang ignore to bagi pot se simati Oja Bimol gi pot sida mana highlight to da mana to da mai striking point da phajana ma tawi hai tare center gi thong si chumde ha do yam phajana hai adu di yam satisfy oina hai na lowi aduga hujiki akhoi gi maru oiba Manipuri singda center na hujik phawba akhoida nena taba shanti oiba punsirol ama phanghanna paikhat pham thokba thabak singse masi yamna niyom chumna paikhate haibagi matang se simadi yamna phajana Oja Bimol ki MP Oja Bimol gi wafam siam phajan thamena akhoi lawi khoi chusum yengjabada aduga akhoi gi immediate restoration of peace masigi damakta yamna concrete oiba adumba magi step singdo madu yamna phajana akhoi suggestive haiba measures haiba tare adugi wafam singdo puthoga leiriba keno singdugi akhoi kari hai tare attention draw tawba khotpa adumba na chingba khara yaubiragati madu su henna phagani madune henna nungaiba oigadra haibagi akhoida puningda fil tawsu lai aduga maruaina akhoigi separatism gi Manipur da lairiba wafam se maruaina Manipur ge national interest kanji haibama aduga separatist element singna separatist group singna Manipur da magi oiba lepak magi oiba akhoi nation sembagi akhoi chatharaiba policy program sing se masigi pot sing sina akhoi Manipur se mache tana thugai khigadra haibagi pot siga ani si sigi yamna achaubo wahang amakha husik akhoi Manipuri singi mangda mayokna reeba ahan badadi violence ki conflict thorakpa adugi matang adwaidadi violence ki kamaina thuino thuandra suyabra thuanda bida chumna dil to we yabra kamain to bono haibi question si akhoi leiram meba adubu haujikti laiba need of the hour sida haujik mayoknari sidi kaino haikanda akhoi separatist kangbu gi su makhoi gi chapchaba game plan amagi makhada mohoi su chapchaba moigi sigi mathangda si tawba sigi mathangda si tawba na khoigi poramam naina moisu separatist kangbu gi moi pofam se tanaba sum chatharak bagi thawong ama aduga somna kandana khoi Manipur se kaihanda nana ba khotna bagi thabak thawong ama sigi ani sigi kainom khak hauji ki momentum sida di sigi potsi lakpra haina khoi khalle ba swai matang sida di akhoi gi separatism sigi mayokta Manipur mache tahanba yaba tarakpa yaba adumba thabuk thong singsige mayok tasu akhoi MP Bimol sina akhoi state si represent toroga state si miyam gi aspirations mayam se mana sige mandate si mana represent toroga chatlibanina madugi poching si yaubiragati madura khitang strike si toragati madura khitang stretch bibiragati henna akhoi miyam gi apamba si thungadra miyam gi apamba oigadra haiba wakal su fil tawi aduga core issue hairakanda khoi national interest sokpa yaba pot kharadi adum lei Manipur hojik lairiba mamang da sodom nerak pasi potsing si su adum sokpi ragati si wafam sing su adum haibi ragati hena nungai ne khali aduga JPCC su adum mathau tae na di khali maram di thorakriba
क्राइसिस अमा थोप तारगदी क्राइसिस सी करिनो हाइबा मंगसागी कोर इशू सी सिनी हाइना कोई मैम हाइनरी सिना कोई मैम की अंडरस्टैंडिंग दा कोई मैम की कनोदा लेबा नत्रगा लेंगाकता लेबा नत्रगा कोई कनोदा लेबा इशू ने दुबो एग्जैक्ट थोरैबा कनो सिगी असेंबा कोज अदु करिनो हाइबा सिदी कोई पार्लियामेंटरी टीम अमना याम फजना थिजन हमजन बिबा खोटप सिसु अदुम माना डिमांड तौरी सिसु जेन्युइन होइबा डिमांड ने अदुम लवे अदु सुमाइना हुजिकी वाफमसिंगसी दा अखोइना पाम्बा अखोइना सोखन्निंगबा अखोइना थेंगन्निंगबा एरिया खरसु अदुम थेंगी अदुगा अखोइना यौहन्निंगबा एरिया खरसु अदुम यौरमदबसु अदुम याउरी अदु यौरमगदि हेना फगदरायना खनबसु अदुम याउरी अता ओके याम नुगाइजे ओजलदा नाम फसना थंबिख्रे कोई सैटिस्फाइड ओइबा कोई वाफुं खरसु अदुम यावे अदुगा हाइहन्निंगा कांदा हाइरक्तबा जगा खरसु अदुम यावे हबोदन ए दासरेस तमु लाक्चगे अरोइबा राउंड सु ओइगदोइने हनिसुबा राउंड सिना ममांग अखोइगी एमपी ना फोंदोकिबदा अखोइगी लेबासिदा कॉन्स्टिट्यूशन चे चटनरिब्रा चटनद्रिब्रा हैब क्वेश्चन नमसे याम कन्ना हंगे अखोइगी 75 years of constitution gi अखोइना सेलिब्रेट तौ तारगसु मणिपुर दि constitution जे तसेना चटनरिब्रा हैब क्वेश्चन नम खंगनी ममांगी 2023 इरांग यामना कलिकांदा ऑगस्ट चा अखोइगी असेंबली में फंबा मतमदा सो अखोइगी मणिपुर की इश्यूज की मतंग द खन्ना दबिदा अखोइगी 1.5 hour खतंग अखोइगी असेंबली फम किबगी मतंग सु पल्ली अदुगा अखोइगी मणिपुर की जगह सिदा अखोइगी एज अ मैटे अमोइना एज अ मणिपुरी अमा होइना हैब तारे चटप मफमदा सेफ ओरिब्रा हैब क्वेश्चन हम सोले इवन अखोइगी हाई सिक्योरिटी अलर्ट ओइबा अखोइगी आर्मी कैंप तगी फावबा मी माकिबगी पोर होजि फावबा लेदि बने अदुना अखोइ प्रजा मियाम से कयाम सिक्योर ओरगे हैब क्वेश्चन हम सो हंगी दुगा at the same time aina chief minister ge wafang ka pusalabda world wetland day thoramda koi chief minister na phongdo kibada mamang te koi gi numidang pung taruk taragadi mayam se mapan thopa kinarami adu hojiti law and order gi fawse faglabina koi gi security ga praja miyam ga leinari ba mari se phagalakpana maram marakan hojiti adu gumbagi issue se lei drive of form sutum thambi ki comparison da kamai thambini sanai adu thamsadringi da rimor bangkimna फजना हनखिबा आथ्रा मखक्तंग हाइजरके जिकि formation of JPC do the high basi to investigate the crisis haibane what is the meaning of investigation thijinba thigat pai du ne kadobagi no thijin du siba high nandre bra oju paw it's almost 2 years hoju paw high bang nandre bra kana na thon bano je adu ne go sori do dum adu gi sob ko no do lai gno haibane da nasimani bu de thoi be irang sibu BJP ne thon le bra ba मे हुंदु द तौरीबा मैतै गी युमै थारिबा अदगी मिचम हाली दुबु मदुबु कनाना तौबनो हाइबसि हुजिबो खंद्रिब्राबा सिदा ओजा बिमोल गी लांगिबा मयाम दु तारगा मदुबि नुनाइनबो वही दु नत्ते बखोइना पामिदि तो मनंग इसिंग थै तो मनंग हु थै दु डायरेक्ट हाइ वाइबनि ने अदुबा हाइ ngam इसिंग गा थावगबो मैक सेन हाइ ngam द्रदि कमाय आदिनो Manipur Thugai no Honda ba Union Territory demand to ba separate administration demand to risibu BJP na taw haibro na trakana na taw haibi tawdino si tawdi ba kamu si thengari se kana no ba BJP ne ba si thengari so no chief minister ne ba si honorable chief minister ne ba oja Bimol am tainari je kari maram no tainari dak thing mera ba tainari je mito khando bagira tainari je na taka border fencing taw bagira ba tainari je state government kan taw de border fencing taw je state haibi tawdi ni असम में फिर मौत सीआरपीएफ बीएसएफ सिलीजी प्रजाना हरब खुलाउदी से गम ने तार सेंटर हाई बदगिनी एफएम आदन अने रेगुलेशन तंगना स्क्रिप्ट तौरीसी मसीजी स्टेट गवर्नमेंट हाई बदगी तौरी ने बा सुम सट से हबनेदा कई होंग चटले में कुकी मिलिटेंट कुकी आर्म ग्रुप हाई बादुगी सब वर्ड टू नते बेखोन पामिजे हु आर दे मिसम हाले बसी कना नोबा मिसम हाले बदु कुकी टेररिस्ट ने हबे सोम द हाई ने हबने टेररिस्ट ने फोन बनेबा illegal immigrant kuki jo terrorist in Manipur ki Iran je thon bani sibu si high number se kari kino hai bani da adu the militant armed group that is men kari heta re adu the honorable MP to ki fazana ba wahi ne ba that means he gives some soft corner adu ne makuk ta hai ri do soft corner pina gum se ba yau da ba adu ge da gi ya na ba ngaki ngang chin ba adu na te be khuna pa mi se Manipur ka ja ware ba Manipur ka ja ware yellow missing ware ahin tum ngamdre पाखले कुकी terrorist ने के दौर के गेना मसी को मतौरिबा मिसम हालिबा इखो यु मै थारिबा मिगबो हाइ नंद्रे दो करिनो मोइना थाइजिबो सोम द सटना सेबा सिदा यामना फजनबा हाइबदुदि बसन पीबदुदि याम लाई है नसाइ जई मरु नमा हाइबी की योर पार्टी है बोर माने चेयरमैन द हाइ दो नचर है बा अखोई कनो लालौ आ मे वैली द मिलिटेंट खरा
arm group so high the militant having valley based militant kara nurture tawi by political leaders of your party haiba adu daina haizen ni sa karam party no waikona nurture tawi sing te hairo ne prajada kanana sigumba prajada sigumba yamna kano create taw thabak si tawi ga no ba karam political party amatan india gi history da laloba lingkhat bage ba laloba yoga thamge ba laloba yoga thamamba yai maramdi Myanmar dagi MP or Minister to Kojulaga foreign passport pisalaga moi nam the yo thamanga su changana madudi adu di yo pani hai yai akoina kana kai dar kari de yo ge ba your party ga hai bu yo e ga na akoina adu gumba praja da yamna kari hai tare yamna lana uhna go wadu dai strongly condemn tawi adu ne akoina hai jare do BJP na laloba yo e hai bane ba ai maru bagi na ni do khulai paiba militant ai do wahi do matlab dare da do hayo ba ado mari chanagam se madu proof tu ro ba Manipur ngang na bo hona bo honorable chief minister si da bo chairaga Manipur ram mission gadra ba mate Manipur ram mission gadra ba honorable chief minister adu tawdre ada tawdre hairaga osabi mo na khali se Manipur ram mission gani sira ba honorable chief minister na tawri ba thamak din tawi hayo na do parliament da if you have guts waron wat thing ba si tarok bane mito khano ba si tarok bane border fencing tarok ba si tarok bane hai bi udana adu di hai ngam da ba no honorable chief minister that is the politically economic na trade the personal tasila bani oja bi mona honorable chief minister sai na bro oja bi mona parliament da chali du bo akoi di kai ne sengna no na sama dim si adana ai manu kisi am di yami khadang matak panjagi am sang na lojaro ge ko akoi gi cookie arm group ka hai ji cookie arm group si kana na no cookie arm group se si ge term je cookie arm group ai term je kana na Manipur introduce tau gi ge ba who introduced the term cookie arm groups Mitra mari lego group to rawa cookie arm group sai dise mata mama more chapada election matam da sen khai group to rawa cookie arm group sai dise kana no ba moi do mitra mari lego group to na to su to biram do adu gi team ni ne ba masi mission hal se madu yoga thamam do kana no ba Myanmar macha me am kokshilga Myanmar da MP o da mi o kokshilga foreign passport pi ra India da mena mari da su to ne mi do kana no ba hai da singuna hat pale ba khoi mai te gi macha me amama Ilaw may amama ichen kaya ama angang nabi kaya ama hal naman kaya ama hal libasi thabak suba satpada madu hal libasi madu terrorist ni ba hai namdana militant group ni arm group ni nasima sida ngahaki nungai na ba ai di sum khanjile adu hai daga kuki gi support phangani khanbi bra ai di khandre confused la hai music se aduna aseng ba hai na si sida ngahaki yana ba tobi no ojabi mon de koina hai jabe ojabi mon chali do congress ka kinate you are the MP of Manipur state You are the representative of whole Manipur state. Congress ki wang nang sapni har kana Congress ki khatan nang biro. Parliament nang biro mu. Akoi na hajan ni se Parliament nang ba taragadi whole Manipur interest nang biu. Manipur ki banga am to hano langi kana na thon meno kubi na thon meno har private tabam ti yeng se. Adu ba wa hai nang draga masida law and order that 3 ka law and order kari problem lagi. May 3 2023 ka law and order wa lai ri braba. Adu matam da BBF thora braba. Cái nó đây cái sắt lệ và sống mà gì cũng dám nói cái này và xin lên mà khuyên ngang bây giờ đó xin đâu mà đi cùng ngang gì cái nào nó gì anh mà nó gì bỏ không đi được rồi vậy nên mà đi sắp tâm cái bây giờ rồi hết gì cái nào nó gì bỏ không được rồi bạn anh đi thì hai vài cái rồi gì mà đi cùng ngang cái đâu thôi mà đi खुद ही से ngang cái rồi mà đi tụi yali mà đi Muslim ngang cái rồi mà đi Panelist ngang cái rồi mà đi adu ngang cái rồi hay mà đi cùng ngang cái mà đi cùng masasi mà thôi này adu ngai bisi adune kona nasi khulak ba hai se it includes everyone adu da khoi adu da hai bana te khoi adu ni no that's really wrong ai khoi Manipur na da nasi nongai pai bo gara thenner ga mai tai khoi maru on geluni khoi ngai se kana no je hoji bo khongri ba congress kambu aduna akoi gi thamo ji sa la ga mena hai bo na bo hotna ga nom tawri ba adu yeng na bana tar ga madu recording tawra akoi ji pura eta trade tawnu hotna ri ba khangde ba ngasi Manipur ngai bisi kana no sibu BBF akhatani ga ba gi mo ngam puthok pi de no there are so many groups who have been protecting the state of Manipur there are so many leaders who have been protecting the state of Manipur ngai se leader yami group yami madu lena pallaga di kanom da chatkani aduna aina hajini muse chan ekoi yamna sentiment sokseri sang haibi yo ngang ba hi loi yai ba koi
constitution yam khang bane ba banana constitution ga yam hairi do banana republic in Manipur ga hairi se yam hai ba mi ni philosophy gi oi bo khan hai ga dra yam sagat pai tare ne adu na te bo hujik darkar oi ri si yum si mai sai bane ba yum mai sai da basan darkar oi de mai do muthat padu ne darkar oi si mai do horok ban do hai da ga kamai na muthat pi do no ba mai horok ban do hai o khon mai sai je si maram de ni ko hujik sai ai praja ware ina ga mi na shimbiu su are ko na ya de su no mo ta ju ka no na o sa bi ne mo ke to na ha bi na parliament da hai bro da hai bi ne hai kra bra ba abrogate to na su de ya de hari su se si ki group se abrogate to bi mo ne misam hal jo sa bi mo na hai kra bra ba house da su ji ya da bi Manipur ni khu ne ya dra ba ne si ma khang bi ro aduna si ki su ji kana na to me kana na yok pi ram me si su ji khu na khu da tam bi ram mi congress ma tam na tam bi ram ne ko ne su pali ji kari gi no sugi tim dong sai hai do chatle khole adu tore da tore sigi pose abrogate to bi uje koi gi government BJP government ornament chief minister government hai re ba congress ki kana hai re ke abrogate to bi ura from the chat se ba aduna lotion lak pa only last 2 minutes aina hajan ngi si sentiment am henjin ki ba asoi aran mam yorom budi yai ngak thoki boi da kan ba wa haram budi yai adu Manipur ngak pa ba se Manipur ni ngak ka da ni Manipur ngak pa Nagaland la pa ni Manipur ngak oi ha ba se congress na khang bi Honorable MP Ozabi Mon khangbi ga se Manipur na ka ra ga Manipuri amo ne ek to biyo Manipur na ka ra ga Manipuri amo ne wangang biyo yek na bi mawng da wangang ga ekoi pen de habni pen da ba se democracy da politically allegation na te si de pen da yorok te hai da hai de habni akoi na hai de ha ba si da hai ha ba ki proof da biyo ba aduna si ba mam lai khre aduna lo shilak pada last 1 minute ka ta sunai jara mangai ra mani khale aina hajaning ba se Yasi Manipur da thoi ba Manipur chai ba mai si muthat kani chapi khi ba oza Bimol na Nasi mai muthat bagi mahutta mai asi gi muthat na bagi hai bagi mahutta thainari ba si kana ga no Manipur ngasi thoi bi dang si kana ga no ba kana na horok pa na yu mai tha ba kana na horok pa na mi cham hat pa kadai bagi kamdong na horok khi ba no ba kana na politically solution demand to ju ji UT to ri ba dagi supply administration pi wari si karam ba kangbu no ba Sigi kandu se makhoi ji de they are the illegal immigrant hai ba se Ozabi Mon house da thambi oba adu da ne ko na hai de Ozabi Mon ko ri sunga nge na ko ri sudam ta ngang dre adu na chief minister se phatre prime minister phatre adu na solution am ta lawoi honorable chief minister phatre ai ji drug thingu bagera ai na hangi si honorable chief minister phatre ai ji border fencing to biru bagera ari mi to khandu bagera ba anu honorable chief minister hai na Ozabi Mon ngarang 16 minutes da minute tare hai do Honorable Chief Minister Sindhu se kari ginu ai do maramam ta pibi oba mito khandok pagi raba Sindhu se border fencing tarok pe raba Sindhu se dak thimu bagira legi reserve forest kan lu bagira ba maramam ta pibi oba aduna som chat suji sidi politically adu adanate kuki gi tara do laga saka ga semani khandiru ko huji ki timing sida any party ai last one haije ke gosima any political party in the Manipur appeal tab jage kuki ge mele tara do laga sarkar semani nani ga na khandu gi wakhando aina hajaning ba se Manipur kai ra di sarkar lai ra ko Manipur kai da na ba na ho na gi si sarkar sembagi wakhan do ngak topi ko Manipur se amna wara bani wari ba Manipuri amo ina ngangje bani BJP amo ina khanta uraga di SURESH na apha bangang su sukta taroi phatta bangang su sukta taroi aduna ekoi na haning badi politically gi lai ri ba background lo na hanjung na raga Manipur gi ekoi gi kwai di maru ba kori su se Manipur gi saktam kai da ba illegal immigrant FMR script ba hari ba pom nam se sigi kori su sing jam clear ka thamasi masi ek thamdraba ai seng adum hajar ge JPC phana semo adum lan adum sakani maramdi tim mana ama harakani political party mana ama harakani ba Manipur gi sude illegal immigrant na thon bani se congress ni machin chung ri baudi ne JPC chama semu su karim ta kana roi maramdi na khoi gi khalli ba kori suduga Manipur pajana khalli ba kori suga manade ha se congress ta ina sumana haje okay last round gyo na das restaurant jam phana thambi kre daba ki madum keno pakhom zu bibi na ngam ga dab su male dum pakhom su dum bibi ro du ka loishalak pagi oina khoi gi core issue gi matang se das restaurant jam phana su thambi kre khoi gi illegal immigrants core issue she khoi gi mamang da su dongan ba leaders ina su khoi gi ethnic conflict dongan ba myam phongdo ki pa su leire thambi dabang kim gyo ba opinion Manipur gi BJP gi spokesperson na core issue se illegal immigrants cookie narco terrorists adagi poppy plantation thingu badagi illegal encroacher myam taktho ubadagi hairaga sum yaroi kaigino harde center da lairiba akoi gi
Honorable Prime Minister amasung Union Home Minister na pirak pa statement ga Manipur gi BJP gi sarkar gi lairiba singsiga piriba statement singse nong mata amata manade nung tijai gi statement khudingmak tongale aduga version tongan ba leader khudingmak ki magi oiba statement amam lay aduna core issue se akhoida karino haidana Congress party da amadi Oja Bimol da core issue khangdre haidana blame tobagi mahutta core issue khangba BJP na ngasi chi ama iraga chi macha ma jejet ma pairaga Honorable Chief Minister na Delhi da Prime Minister Sri Narendra Modi gi manakta ngahak phammuraga core issue si sine Manipur da thoiba irang si tawbadagini hairiba point makhai do aina sida ira pujara e haidana min amatang si machet ama pirambada core issue karino na dum khangjara dawneba khanghan gadaba mi da khanghan bioba core issue se Congress ta core issue takpi raga leibana leibak sigi irang loisanba ngamoeba core issue se Honorable Prime Minister hoida amta khanghallo Manipur gi Chief Minister Sri N Biren na adagi Home Minister Amit Shah da amtang khanghallo ba moina hairakpana moi masen kangrup ani gi marakta nungai na dabagi misunderstanding leibadagi adugumba thorakpa tension namane hayaba adu somdana amuk kuki terrorist singne hayaba Congress party da nongmata kuki terrorist haiba ngamdrigino ngamdriba karigino soft corner lei do adwai da karigino haidana BJP na haibiyaba ado terrorist ama haidana lauthokpa haibase aikhoina nataga any XYZ amana haigadaba natte leibak sigi Home Minister leiri Defense Ministry leiri moi mayamna moigi intelligence report matung ina phajana analyze tawraba matungda karamba organization buna terrorist no haibado BJP sarkar gi makok thongba luchingba singna hana amuktang official statement ama hana thoanbiro adukanda aikhoisu kannam tang lauge aikhoina sida Manipur praja miyamna khuba khuna naba harauna naba ngahaki thamoi pena naba aikhoina emotional atyachar tawba yaroi yam official oigadabane leibaki issue hujik thoibasi yam sensitive oi adagi numidang pung taruk tarakpadagi mapal thokpa ngamamdabado haidana hekta BJP na haibibado ngasidi nungairadra ngasidi kari tawri haibado ngasi yam nungaire Hanadi numidang wairamgi pung taruk taramdaidagi mapan thokpa yanaramdre mi singse irang phattabana Congress ki matamda hairambado ngasidi numidangi pung taruk tokro ayuki pung manga dasu nungdhingi pung tara dasu baro dasu any time da aikoi Manipur gi 80 to 90% se aikoi sokba phangdrabneba khongdaba phangdrabneba aduna chatpa ngamdrabane aduna khenaba ani se adomda adum blame tawraga leiba yaroeba core issue karino aikhoida hangadaba natte leibak na khangadabane leingak na core issue karino khangadabane core issue do khange haiba taragadi swaida public platform da public meeting da stage da lauraga leidoi saruk tuminna manamani naida bida center da chatlaga hairugadabane irang loisanna ba hotna hangadabane aduga somda Honorable MP Dr. Bimol na thamiba phajagraba wahai mayam do pelega pendega karimta hairamega hairamdrega hairibaneba asomdana Rajya Sabha gi MP duna kaidauri railway project ki wa nganga leiri leibak sigi wa amta ngangdebida ado karimta manamani naide kaim haide ado aikhoina haijabane Congress na su ngasai ai BJP gi spokesperson na aikhoida haibigibado point yam yame aduna ai tena khara ai kano tawjarake aduna sidaida BJP gi lairiba akoigi spokesperson na haibibada karino kuki gi su kangu se masi sidaida maru ena support tawi se kanano haibase akoi khangmin nagadabne ba moigi MLA tarado BJP gi taret amasung BJP ga chatminariba ahum moigi MLA tarado masi BJP na yoga kan khatlaga thammi baneba aduga ikhoida su hairieba sugi ground rule thugairaga ngasi nongmai kaptharaga bomb kaptharaga missile kaptharaktana drone bombing tawraga mi hatoktana mai thadana tawriba BJP na terrorist ne na laubiriba mayamdo ngasi bhawbada moi terrorist ne hai taragadi ngasi Manipur gi BJP sarkar na kuki terrorist kaya hatlabage kuki terrorist kaya pharabage kari action laurabage terrorist ne na lauraga
ꯑꯩꯈꯣꯏ ꯃꯗꯨ ꯊꯧꯅꯥ ꯐꯩ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯇꯦꯔꯣꯔꯤꯁꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯅ ꯇꯧꯔꯛꯏꯕ ꯊꯧꯑꯣꯡꯁꯤꯡꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯊꯤꯡꯕ ꯉꯝꯃꯕꯒꯦ ꯃꯈꯣꯏ ꯀꯌꯥꯝ ꯐꯥꯔꯕꯒꯦ ꯀꯌꯥꯝ ꯍꯥꯠꯂꯕꯒꯦ ꯀꯌꯥꯝ ꯑꯦꯛꯁꯟ ꯂꯧꯔꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ BJP ꯗꯒꯤ ꯈꯪꯅꯤꯡꯉꯦ ꯑꯗꯒꯤ ꯉꯁꯥꯏ ꯀꯔꯤ ꯍꯥꯏ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯚꯦꯂꯤꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ on the floor of the house mahakna thammiba wahaidugi matung inna karigumba manipurda apha thamjalakpa taragadi oja bimolna madugi daita pugadabne madugi responsibility mahakna pugadabne haiba oja bimolna parliament da wa sunga ngang dringai mamangda Manipur da already 6 police station da 9 police station da akoi armed forces special power act se BJP sarkar sina already impose tawsan grabane ba sigi irang marak sida bomb top missile sina nongmai kapthara isina chingdagi thawai kanjana ba hingna ba chenjari ba valley da leiba mi gai sigi mafam sida onjalaga kanbi gadra haraga onjalaga apspa thamjan bire ine ba BJP na si already oja bimol na parliament da wangang dinga mamang da thamgrabane ba adu apspa thama agadi masi oja bimol na daita pugadabane haeba adu di masi oja bimol na ngang dinga gi mamang da thamgi ba apspa du di kanagi daita oigadage haibasi su ai BJP da hangninge ba asiguma mayam lei adagi sidaida BJP gi MLA Paulelan Haukipna social media da viral oiriba hujik lan loidri hujik Myanmar da noina akhoi gi mi khara sire haidana haraudana tawrido noi tungho noigi tumham du dagi hujik loina tawrakadabagi ngairaga leirabane matam kuidrabane noi haidana hairiba hujik video viral oirise BJP MLA Paulelan Haukip si jiri gi incident mamang da su yam pachana anti national oiba anti state oiba adugumba statement kya thamgrabane ba adu si bhawa BJP na kari action laurabage haibase aikoi khangde tumina lei aduga aikoi na su pusala ambane hai yes congress na su pusala me aikoi gi matam da su sign tawnai adu ngasi BJP na kari gumba su si phatre pamdre haiba taragadi state ki cabinet na aikoi decision lauba resolution lauba du khak natna aikoi center da state ki sarkar pura ruling si hujik full majority ne pura absolute majority leire haraga absolute majority command tawraga chatliba BJP sarkar amana makhoi gi center gi BJP sarkar lusing basing du da aikoi gi cabinet decision asi laure leiba ki interest ta nakhoi kari mot lei natraga masi yai natraga yade haibdo haihal laktaba kari gino state na laure hairaga miyam da harau hanbagi maong da dramatize tawra thammana yaroeba madu kay yamna follow up leirabage madu practically leibak sida masi effectively apply tawribra implement tawribra haibdo madu understand tawba ama mathau taeba adagi ngasai haibiba amada yelhomi oigera kana oigera aikoi manipur gi yelhomi ngakpa haibase aikoi punamaki daitane haibi chume yai mazaida makhata na haibibada BJP na toan ba group mayam ama organization mayam ama akoi maming matha paningdaba mayam amanane leibak nga isi hai yes chumangani adubu mapung oiba daitadi leibak ama ngakpa haibase masi kanagi mathauno sarkar gi mathau nattabra haibane akoina haibadi equal responsible lei morally akoi mioi ama oina leibak sigi citizen ama oina leibak si ngakpa haibase akoi gi su ithaudang ne tawbadang bu mapung oiba daita se sarkar gi ne haibane aduna leibak si huji group tongan ba kaya amna leibak nga aga leiri haibane na sarkar si leibak nga pa ngamdre tongan ba misam praja miyam na leibak nga aga leire haibane ba ado itadi masigi sarkar se kari tawnana ba leiri ba sarkar no haibase aikoi question hangninge aduga amana masai sidaida akoi kari haine kari no article 355 ki matang da haipet akoi kaino tauba thengnajai ado leibak sidaida kai tauge haibabo Manipur da article 355 chalai re natraga article asi lauthokre natraga masi impose tawre haibase masi chinda hairaga yaroeba sarkar gi oiba official document written oiba am leigadabne ba miyamda thamgadabne ba ado article 355 ti akoi nahanamna kaino tawkhre congress ki MP di masi khangdaba male haina haibiyeba ado akoina hainingi di BJP gi
party gi member amana natragana makhoi gi office bearer amana hekta madu hairaga yagadaba natteba sarkar gi makok thongba luchingba amana haigadaba neba okay natraga center na madu kaino tawrakadaba neba madu kari gi tawde haibase aikoina kaino tawningeba article 355 haibase karamba matamda tawgani haiba matamda external aggression or internal akoigi adugumba instability lairakanda state to the threat la akanda kaino tawgadab neba maduna tapadi external aggression laire haibneba amuksu haise internally threat su laire haibneba state the threat achobam pire haibneba hairiba punamakse masigi threat si laire hai taragadi ngasi bhawba sarkar sina kana kana na threat le halibno haibasigi mathakta karigi action lawdabno ba ado yengo law and order na union government na paigre haire law and order na union government na paigre haire aduga administrative area sina aikoi manipur gi chief minister na paibane law and order di mangon da power kaino tawjadre haire mangon dai lawthoga center na paigre haire somda na administrative ki khak paibane haire ado itardi law and order se law and order gi power lawthok pigraba misak amana laibak si gi home minister oiraga leiba yabra moral ground da respond ma masi punamak sigi daita lobham thoktabra ma karigi resign tawham thokte adagi aingondagi sakti punamak lawthok piraga akoigi dummy gi type ta akoigi puppet amadawna center na phammo phamba lepo lepa asi taw haiba tawba punamak si yengaga leiriba manipur gi chief minister si so moral ground da akoi pham thalok pham thoeba leibak ki interest ta adagi masi punamak se kaidauge haiba matamda okay tabang gi marakta na ji chief minister puppet haiba gi matang se personal honorable chief minister da honorable chief minister no ayi wa haidu da kaiba yaude aina haibadi with due respect akoina haijabadi karino taw haibada yariba leibak sida thoiba irang se masine haina marik chumna presentation bhawa piba ngamdaba lan loisan hanaba prime minister babu unaga ngamdaba makoina hairiga yabado adubu kari kawe english ta adune aina haidudi ado kaino haiba matamda ai kainomta haijage aduna hujik yengo hujik sidaida federal structure ga amta leiba natre manipur da pura constitution si collapse ne completely breakdown ne leiri se hujik karino tawisi yone manipur gi chief minister dagi bu ai laibak ki chief minister amana bu aingon dagi sakti punamak lawthok pigre ai di law and order paidre haisibu karino ba nate state amagi head na si hayabra nida asigumba se akoi ikai ningai ne ba congress ki sarkar oirama ba nahan naman pham thado amani akoi di ikai mandana sigi mai ji puraga sum leiba ngammi ba sarkar ne ba congress ki chief minister amaga oirama ba nahan namana center na sumain tawbira aktaragadi mai akoi tokthok amani ba akoi party gi oirama gadi madu si yongo aikoina haini ba arthade karino harakanda tawgadaba thabak amta tawde blame tawraga leibigano haibane akoina haibadi nate aikoina soiramba phaniam leiramba yare yes line amada aikoi accept tawgeba ado aikoigi soiramba khudingma natraga aikoina miyamna haihanningbada aikoina chithaw nanda hoba bu leirebu khallase appreciate tawba heitabasingna madu pendrebu khallase ado itaragadi sarkar ama ichau chauna di leiridana moina amtang chatlaga pulap hairuba kaidauge me adu karigino bangasi baw haiba ngamdabase sidaida pangai chatlaga reception tawhandoi saro kangla tombi a sekmai lalaga somda kangpokpi da tawhalubana phayeba churachanpur dagi leibak ki interest ta common interest ta wanganga agadi akoi appreciate tawni ba khanga bokta adagi pangai da reception program tawhalaga tawraga leibak ki wangang bana yaroyeba asomdagi amta chatla ngang oba asigumba mayam leba okay aduna hairiba puna hoi ai matam kitang yaram gini da mini amani yaram gini da adagi yengo akoi sidaida opposition ruling hunabagi wanate sumun hunade akoi haibam thokpadune harise haibam thokpa haibada hunai hairagadi akoi kainta haidabida tumin layo haibneba adu akoi tumin laibadi ngamoi yamna responsible oiba adugumba leibaki khanba yamna constructive opposition party amane na akoi haineba adum haineba adu hairiba mayam se core issue khangbiba BJP na ngasi core issue gi matang da center da kari thambiba leire adugi paukhum kari pibirakre adagi terrorist ne hairiba laubiriba BJP na masi center na officially amtang terrorist ne na haihan biraktriba ngasi bhawba kari gino terrorist oiba taragadi terrorist ki mathakta khut thadriba karigino ado oiba taragadi amokaso aikoi
लेबाक्सी यामना नुंसीबा तारगदी मणिपुर की लैरिबा स्टेट फोर्स मयाम से मसीना कैदौबगीदमक्ता ngasi लेबाक थुगारिबा मयाम सिदा खुद थाबदा मसी खाननबा होटनबदा मोइदा थिंगिनो अयत अपन पीरिनोबा ओके अन असिगुम मयाम से स्टेट फोर्स सिदा पावर अमता पीबीद्रबा मोइगी पावर पुनमक से एकोइ सिस तौसलगा थम्मबा लान तौर असु मी कापा असु मी हाल असु करिमता तौब ngamद्रबा सुम उचुप युंगबदंग युंगगा लेहलिसि कनागुंबा अमगी ऑर्डर नत्रबा मोइदगी पावर पुनमक लौथोक पिरिसे मसी अकोइदि नुंगाइजदे स्टेट फोर्स से फ्री हैंड पीरे हारा कांदा मोइदा फुल पावर पिसलगा मथौ अमतंग तौहल कांदाने मसी कनाना लमहेनबा ngamनो येंगसेबा ओके पुनमक्सी लमहेन तुयल हलगा लैरिसे मसी यारिबा स्टेट सिगी सरकार से मसीना लेबाक फन्याम नुंसीबगी मवंगदा वा ngang तारगासो मनुंगदा होत्रों होय हाइबने कोइना हाइजरिसे अदुना असिगुंबा मयाम से आई अमुक्तंगा हाइजरके कइनो से मतम अदुम हाइबिरो येंबियो ngasai हाइजिबा ममनदुगा आई गिसिगा को अदुम येंबियो को यंगो अखोई सिंग पात तुरेल यामना नुंसीबा इन्वायरनमेंट अखोई फॉरेस्ट यामना प्रोटेक्ट तौबा अखोई पॉपी कल्टिवेशन की मायोक्ता यामना लैरिबा बीजेपी सरकार से अखोई अप्रिशिएट तौवे मणिपुर की तुंगी दमक्तने पॉपी कल्टिवेशन थिंगबा हाइबसिबो कांग्रेस पार्टी ना करंबा मतमदा यादबा लैबगे सु एब्रोगेट तौसेना हाइबदो अखोई on the floor of the house अखोई पुनमक्सु यादना कइनो तौरिदो अखोई सुसि लौथोकसे हाइबदा यारिबा नत्राबा अखोई लोइन सपोर्ट तौरिम नत्राबा मदो हारिबा वा आउट तौबदुदी अखोई करिनो अदु सोई हाइजेगे हाइबिरामनेन आई हाइगे वा आउट तौबा ना हेक्ता हाइबा लेबाक की इंटरेस्ट ता लेबाक की इरांग सिगी मतंग दा करिगुंबा खरा खना नैनसेना मधु पुखतबा मतमदा मधु ओइना खनसे हाइबा मतमदा यादबनेबा अदो तारदी लेबाक की दमक्ता खनरोइदबो ओइतारगदी अतोपदुदी हुजिक फॉर द टाइम बीइंग हुजिक थोइबा थौदोक वाथोक पुनमक्सिगदी कंपेयर तरुबा मतमदा लेबाक की हुजिक प्रेजेंट क्राइसिस सिदगी हेना मरु ओइबा अमा लैते हाइदना अखोई डेमोक्रेटिकली डेमोक्रेसी की मचतनेबा अदो मदु अखोई वर्क आउट तौबगी अदु वर्क आउट तौरे और तौदेगी वा नते अखोई सु एब्रोगेट तौबदुदा अखोई अदुम याय हाइसिने ओके अखोइदा याबो और यादबदुदा ब्लेम तौबगी सरुकपुदे सुजी पूरा कंप्लीटली लौथोए नत्रगा लौथोकते हाइबसे सेंटर की होम मिनिस्ट्री दगी चेमा अखोई प्रजा मियाम मांगदा अमतंग उटपियो हाइबने अखोइना हाइबदे अदो आइनो गसाइ हाइगे तौजरमबदो आई लोइसनजगे कइनोसे यामना नुंसीबा पॉपी कल्टिवेशन की मायोक्ता यामना लैबा चिंग पात तुरेन इन्वायरनमेंट फॉरेस्ट यामना कनबा बीजेपी सरकार की मतमदा 2017 दगी 2022 भावसे 23, 24, 25 यावदेको सी सरकार की ऑफिशियल डेटा ने मोइगी रिकॉर्ड तगी आई लौजरपने अइना हाइबनते कांग्रेस पार्टी ना हाइबनते इन्वायरनमेंट याम नुंसीबा चिंग पात तुरेन यामना कनबा बीजेपी सरकार से सिना 2017 दगिना 2022 भावबसिदा मणिपुर की चिंग पात तुरेन क्या मंगनबगे हाइबसे लौ परी लिसिंग तरेट का चात्रुक का यांखै मरी स्क्वायर किलोमीटर दना 760.54 स्क्वायर किलोमीटर से पूरा मोइगी मतम सिदा मांगिनेबा 2002 दगिना 2016 भाव से सिगी कांग्रेस की मतम सिदना कांग्रेस गवर्नमेंट की मतम दुदा अखोई चिंग से मांगहलंब नतबको हाना एग्जिस्टिंग लेजरिबा मागी एरिया दुदगी अखोइना नौना सेमगत सागलकांदा 127 स्क्वायर किलोमीटर से अखोई इंक्रीज तौहलमेबा अखोइना अदु ngasi yamna leibaki khanba BJP na di Manipur gi chingpa turel manghanbagi chang se pari lising taret ka chatruk ka yangkhai mari masi amta miyam punamak check tawbio chumra yengbio asi yengo 1 square kilometer haibase masi yengo 760.54 square kilometer manghal abaneba aduga somdana chindana stage dana leibaki chingpa turen yam kanba yamna protect tawbuneba sari se मसी खेनबा अनि से आई सुम इचम चम नाम तंग लोइसलपदा पिरम गे हाइजनिंग बने अदुना याम फजरसु ताबिरा दामा की टाइमिंग से कितंग कनो तोबना होरेन लास्ट की दा आई मिनिट अनि मुक्तंग आई पिजरके आई वजा जलाल दा मुलाक चिकोजा कोई दामा की मसा हाबी करे कोई लेबा nga को से गवर्नमेंट की मथौनी मसदा लेबा मयाम सिना कोई मतिंग पांग थमने मादस चीफ मिनिस्टर सु लेबा ngakna ba लेबा सिदा तौरिबा कोई गवर्नमेंट ना तौरिबा थबक थरम सिंग सिदा कोई प्रजा मियाम सपोर्ट तबियो हाबा वाफन सु फोटो किपिसु लेरबनी हौजी वजा जलाल लाक चनिंग बसे कोई इंडिया ना कोई मणिपुर दा तौरिबा मओंग सिदा कोई यूथ सिंग सिना हांगकबा क्वेश्चन आम खकनी आइना लखचरबदा कोई सेंटर ना तौरिबा थवोंग थौदा मयाम सिना कोई मणिपुर से इंडिया के स्टेट अब नत्रबरा हाबा क्वेश्चन आम हांगकबा मसा मतान जकाय हाबिनी अदुगा ओजागे ओबा कंक्लूजन पॉइंट थंबियो
Sige irang horak padagina hujik phau pada khoi gi state seda lairiba issue sigi matang da center na dil tawriba niyom se masidi akoi manipuri miyam na sumpen pende aduga masi across the political party line akoi mayam da lairiba common oiba people singi conscience haiba tare masi center gi thabak thong se masi sumpen pende adu masigi matang da center ki thabak thong haira kanda akoina particularly party amada natraga party amada blame tobagi natraga khudom bi thinbagi wa nataba akoi ki party sing si ayam bana akoi ki party khena jaraga su akoi manipuri singi matang da toba akoi ki policy program se masida di kitang magi thabak thong da kitang khena jaraga su kitang awat pa aduga ashoiba yamna fazana yengdaba aduga step motherly treatment toba manbagi thabak thong sidi adum layena adum lawe ado hojik thoiba crisis sigi manung dasu agoi center gi policy program aduga center na chathariba pochidi masidi yamna nungaite ado sigi center gi thabak thong sing si da akhoi manipuri miyam gi oiba apunba common oiba collective oiba effort ama khakna akhoi si akhoi future protect hodraba akhoi future kal hodraba ada akhoi future kan ba hari si haujik lairiba system si sum chatharagadi kan mang namoi doini na haujik lairiba system si nataba akhoi kannana bagi khongthang amada mai on san basi mathau taieba ano madu mai on san bagi matang sida hoi debate city democracy chatpa democracy gi adomba yamna maru oiba kaino mani akhoi tangka amani debate tawnaba tai political party singi debate tawnaba si masisu constructive ne ngasi ngangnari ba sing sisu akhoi constructive ne ruling gi so magi ruling gi point of view do haibam thokpodo dum haijabani aduga opposition gi so opposition gi haibam thokpodo haijabani MP ojapi mod gi statement se masigi afaba mayam do su congress party gi spokesperson de dum haibi are kano gi BJP ki maikei de gi so magi area sita striking point de yorokte ma hayaning ba haite khote adu so dum valid oi tawa mayam si loinamak yenga kanda akhoina haining badi akhoi immediate oi ba akhoi ki state sigi immediate oi ba concern si kaino hai kan akhoi ye miyam se masi haukiwa last akhoi sahi ani muksida akhoi ha kare nyam ware akhoi miyam se akhoi miyam sigi wari ba se masigi oiba akhoi khudakta miyam na pami si kaino hai kanda akhoi peace ne ado ani subada kaino hai kanda akhoi state se sigi akhoi puari degi lejarak pa akhoi apun ba saktam se masi kahen ba pam de ba ahum subada karino akhoi hai kanda akhoi national interest yelhomi singi oiba sanctity yelhomi sigi kano se masi phasana ngak pa pam ba ecological balance ngak pa pam ba sigi mayam se masi one by one masi kamaina tawraga akhoi solution purakadagi haibasida akhoi state government ki lairiba chief minister dagi hauraga lairiba akhoi ki keno mayam sina council of ministers lairiba mayam sina moigi su tawpham thokpa thabak singdo center da laiba keno singsira tawbiro aduga akhoi ki MP miyam ge mandate puraga akhoi state government amasung central government ani sina tawriba thabak thong singche masi akhoi pendre aduna MP sina keno da chatla kanda parliament chatla kanda akhoi ki state sigi miyam gi adumba keno singche voice singche parliament ge floor du da thamaga maduda lairiba MP mayam dugi observation du attention du draw tawnana ba aduga international community natraga national leaders singse attention draw tawnana ba aduga akhoi gi potche masi solution gi way rom da purakna ba aduda ma chalaga di achoba kenom kha akhoi praja gi great concern nom khak oikini haiba praja gi thajabado madu yang kana haibam thokpang gai du di MP na so dum haibiro aduga masigumba mayam sida karam wafam sing handaki parliament se thamaga miyam na thamhanningi bage haihanningi bage kaidori bage ga haibse ngasai gi handaki lan sigi manung da mass people sigi yamna khoi gi inspiration amada
चटखिबा ओइना सु तौबनिना MP ओजा बिमोन सिनासु अखोई कंसल्टेटिव का अखोई मीटिंग गुम्बगा सिनबीदना तोंगान तोंगान बा CSO गी लीडर सिंगा से कौरगा पार्लियामेंट करम करम वाफम थमसिगे गायबा ओपिनियन गासु अखोई पार्लियामेंट हौद्रिङै ममांगदगी लौबीबा नत्र एकाडेमिशियन म्यामदगिसु अखोई वाफम से करी करीनो करम करम पोट स्ट्राइक तौसिगे करमाइन तौसिगे कम तौसिगे गायबा त आउटसाइड द पार्लियामेंट सु मा तौनी हायबा वाफम गादी कमिटमेंट हाना सो दम लैबनिना तौसु तोरप यायना खाली अदो आउटसाइड द पार्लियामेंट सु तोंगान तोंगान बा पॉलिटिकल पार्टी मैम से उन्नतना लीडर मैम से उन्नतना अरे दंगाई फरकत्रगदी अखोई स्टेट से लेरिबा CSO की लीडर मैम का से पूरा चतना अखोई कनोसिना गवर्नमेंट स्टेट गवर्नमेंट ना मधु तौद्र फावबदा MP नगा तौरा गति आयना मैम की थाजबसु लेरिबनेबा अदु अदुम बगादु खर तौबिरकपसु ओइसनो अदुगा लेरिबा पोटसे डिबेट तौनरसु खन्नरसु ngangnarasu akhoi national interest akhoi core issue singse masitati akhoi manaba akhoi kano consensus of opinion nama akhoi manaba interest sama akhoi manaba kano madi laiba tabni aduga mai strategy kari kra khena ma myam du table tawnap tamni debate tawnap tamni adu conclude tawba tabni aduga conclude tawra matung da akhoi effort sidi sino ruling gi effort sina opposition gi effort haina chatlaga dia akhoi state sida amang bo erakani ana akhoi gi effort si center yaw dawa ya damni na center da tawga da effort sida di unity effort ma both ruling and congress ki oiba aduga maduda CSO mayam sinasu support tawba inclusive oiba apun ba effort amaka पुरकना नबगी लंबीरोम दा अखोई अपाम्बा अमसो अखोई मियंग सेथोम दा थम्मी हाय ओके हम नुगाइसे आई सागी क्वेश्चन केनोगी दो आई दा पंकिम का दा सुरेश का दाई मिनिट अनि अनि दंग पिजागे ओके दा सुरेश से हना होबिरो हजिकी मरुद हाइबदो आई वर्कआउट की दो कनोनी सुगी रिजोल्यूशन लौनी जे खंगिने बिजनेस से दम फोंगिने हाना कई दोगदे करी तोगदे निमित्तु दा हाइसिको अदन वर्कआउट तोबदु तसेंग वर्कआउट तौरिबगी मरमदो इशूजिंग नहीं नदे है बनी इशूजिंग मरो मरम नि सुवे प्रोग्रेस तो वाइसे अदुनी दा वर्कआउट तो खिबदो दम क्लियर ओबियो वर्कआउट तो खिबदो मे बी अटोप इशू रम बय बट रिजोल्यूशन लव द कांग्रेस सुवे यावगिदे सुवे प्रोग्रेस तो गने ना लेजिस्लेटिव असेंबली दा रिजोल्यूशन लव द कांग्रेस के एमएलए मंगा यावगिदे वर्कआउट तो के बसी मने इन थमजनी से अदगी अमना अखोगी हजिकी 355 की दो मणिपुर 355 इम्पोज तो रेन क्वाइट के हां पब्लिक डोमेन दा लौथुई बनु पाजा कांग्रेस की प्रेसिडेंट की ऑनरेबल MLA के मेघचंद्र ने जनवरी की तांग 2024 ऑल पॉलिटिकल पार्टी मीटिंग तौर थोरकपदा सुमाने मणिपुर 355 इम्पोज तौर में ऑनरेबल चीफ मिनिस्टर ना पॉलिटिकल पार्टी की मीटिंग दा हाई रेना मसान लौथोखिबनेबा अइना हाजरी से अदना सी प्रजादा क्वाइट के हां 355 इम्पोज तौर लौथोई बनु पाजे MLA के मेघचंद्र ना नियम द पब्लिक डोमेन द थंबनेबा अदना मसागी स्टेटमेंट लोय लेरंगनी रिकॉर्डिंग लेरंगनी ऑफिशियली दम ओरंगनी प्रेसिडेंट अमन हारक पाइजी को अदगी मखा तारकबदा नसाइगी मरुंगना पापेट का हाइबदो आई नो अजद इंग्लिश के अत्र खंगदब नते यम फजन खंगजै अदो करिनो हाइबजे पापेट का हाइबजे करिनो अदोम द हायर लिंगे लेबा की चीफ मिनिस्टर ने ऑनरेबल चीफ मिनिस्टर ने एकोनो ऑनरेबल हाइरिसिनेबा अदना अदोम सेसी फजबा वही बता सिजनसी और डिफरेंट ओपिनियन लेरंबा याई अदना दैट्स अनदर केस अदो अमना नसाइना ग्रुप है द खुन नाई बसिगी द ग्रुप याम अमल है बने खुन नाक बा है मणिपुर सरकार ngam है नते मणिपुर कनबदा मणिपुर सरकार कतन कनगदबने है नते कोन हाइनिंग दो मणिपुर नाई बा मणिपुर कननिंगरी बा खुन नाई बा मयाम से ग्रुप मयाम अमल है तंबे यादबा है बने बा अदु मयाम दो अखोई बीजेपी ने यो एक हाइना तौरगा दो पुथोगा अखोई यंग मन चांस लंग पोतो तो बिगनो है बने कोन हाइजरी से को अदु लास्ट में सिलकदा इन हाइनिंग बसे ओजा बिमोल नांगबा सइबा अखोई स्टेट अदु लेत्रे कनो तौद्रे सेंटर स्टेट कइंदा हाइदे जे कमा हाइदे नोबा सेंटर स्टेट हाइबगे नि सुए बोगे तौन केबिने ना थाजि बदुनि हौजि पाउद सु एक्सटेंड तौरे न चिएम त लाक्ट्रि जे सिमन क्लियर कट नंबर 1 नंबर 2 एकोन हाइनिंग सी स्टेट गवर्नमेंट हाइबगे नि असम अपन मौत सीआरपी बेसएफ से लेजे स्टेट गवर्नमेंट हाइबगे नि एफएमआर स्क्रिप्ट तौरिसे स्टेट गवर्नमेंट हाइबगे कोर इशू द एड्रेस तौबगे नि बॉर्डर फेंसिंग तौरिसे स्टेट गवर्नमेंट पॉपी प्लांटेशन पॉपी डिस्ट्रक्शन तौबा पॉपी यंथ पाइबजे सेंट्रल गवर्नमेंट याबगे ने बा तौन मिस स्टेट गवर्नमेंट फेडरल स्ट्रक्चर हाइदोम लेबा 355 थंबा है से कॉन्स्टिट्यूशन याबनेबा 355 चनरे कॉन्स्टिट्यूशन लेत्रे हाइबदी हाइबिगनोबा 355 द इंटरनल डिस्टर्बेंस और एक्सटर्नल एग्रेशन की लेरगा दु मदुगु यूनियन गवर्नमेंट मदो स्टेट तो नाथोना होना बदा 355 यूज तौबनेबा एज अ कॉन्स्टिट्यूशनल वे ऑफ प्रोसेस है तारेने अदन अदोम सेट से एकोइन हाइनिंग मदी ओपिनियन मैम रे भैया उसी को दमो चलाना हाइबी की बतो को
core issue the Matina Gumseva, core issue the Ozabimon Amahai, Akuna Mahai Taragadi, India level, Kana, Karikana, one of Tadushi. I say, Amaka Haisi really should do High Avenida. A top of Mayama, but really should do Palatico, should do Pande Avenue, Akuna Siding Angelis. Kuri should have pun a top of Palaga lady, Hibaneva. See the Adu Daka Internet, Kuri should have illegal immigrant, border fencing to the Veni, Popia, Tapani, Drakini, Sigi Posa, Mito Kandopani have a say, Masim Tamun can be over Congress. Adukan the Santi Lakani, not Sidi Honorable MP and Yang, Mam or him, Maroon expensive, we say. I swear I can have Adu swear at us swearena. Kamana Matogana Santi Lakadage, Kadogage, Kanana Kadogi Torkiman, having a single possessing with the Pande having got. Okay, I'm no easy. I double give the sum locks again, core issue, Matang the so, Zazalana soup and be created to God, double give the soup and be core issue from Dr. Bagu Matang in the habitat a Japman and I could minute a hunga 45 seconds, the SURESH and lobby is a Japman and I double give the pizza get double gives have you. Article 355 से Constitution ना यादे है बनते अकोई ना हाइज़बदे Constitution ना यारिबा Article 355 की सीजन ना बगी मौंग सी मणिपुर दा मसी नियम लाले हाई बने अकोई ना हाई बदे मसी मकनबु Constitution की चन्ना कांगलोन थुगाइरे मणिपुर दा Constitution मवा लौदे BJP ना Constitution हाई बा लेते Democracy हाई बा लेते Federal Structure हाई बा लेते कुशी राशि तौनिंग बद तौवे हाइज़बदे अकोई ना हाई बदे Honorable Party President अकोई श्री के मेघचंद्रना अकोई Honorable CM उनरगा थोरकिबा मतमदा हाई गिबदो अकोई खंगे Article 355 चटरे सु हाई चटना दबगुम सु अमुक हाई मयेक अमा इसेंग सेंग दे चटना रबा माले undeclared emergency अमा लैरबर खंगदे मणिपुर से हुजिक अदुना सेंटर ना तौनिंगबदा तौ लैरे मणिपुर स्टेट सरकार की मरोन चुमदे हाई गिबने अकोई ना हाइबदे Honorable Party President Sri Kaisa Meghachandra na hai gibdo aduna thammadi thamme haidna che chang tho'oba order tho'oga tawba kusira sigumaina leibak amabo Manipur si moina musi thawoi da bai type ta Article 355 chanare harga chinna hekta harga natraga moi manung da understanding tawro yaba na teba fajana kaino tawro ba adu tadi 355 thambasi karamba matamda thamgadage haibasi miyam expert mayam aman hena khangbira banga tane adu tagudi maduda thengnari ba mayoknari ba mayam do difficulties mayam do madu address tawda karigino madu kokna ba hotna da karigino banga si BJP lengakna adu masi Suda laiba mayam se aikoi su assembly da walk out tawbo or tawdabadu nateba important oidi su si center na karigumba akoi extend tawe or tawdebu harasu Manipur government na akoi lauthoe or lauthoktebu haragasu adom da yetna badu nateba darkar oidi suda laiba kader armed militants mayam se moi mayam se na nongmai kapa ga mi hatlaga bom kaphan laga yum mai thar laiba mayam se masi karam kanda lephan gadage haibane haba Kun habide karamba matamda ikoi je ingna chikna santi leina Manipur se mahausa punsi da hanjal halaga kamdauna leigadage haibaduneba akoi masen yena basina teba Congress na akoi hairi se BJP da hunmana teba akoi suggestion neba tawi se hama suda leiba mayam se Congress na su tawrambadagi ne hairaga tawba yaroeba suda leiba mayam do moidu BJP na terrorist ne haramne na akoi kapthat kera hatok kera action lawgera tawroba adu karigi tawdam ba adu tawde adu lauthok price fajana lauthokte somda bhabok nungaina ba terrorist pa haibadi yaroi ba officially akoi law gi oiba chatna kanglon do constitution na piri ba guideline law mayam ji taw haibane da adu state force si makhong makhut punjala thammi ji karigi no ngasi Manipur gi lairiba MR IRB Manipur Police Commando si lairiba mayam si da full power piramone tawmo ba Congress ki matam da tawdu maina Ngasi cingya tamya cingnung manung lok pat turen oining ma mafam oisunu ba lamhen tu hen ma mayam si takhai ba da gri tak ba da kadai da gi lei blak pangam ba ye kaino tawdana na hanamna santi leirani ba aduga aroi ba oina aina kaino ma haining ba se kaino harakanda me gi tang hunda law and order akoi yam chauna kai matamdu da law and order kairam de du nate numittu da law and order yam sathina kai ba karino haiba bo India ki Honorable Vice President amana Manipur da visit to lakpa matamda irang yamna thokan ba sigum irang hogan ba adugo already hana dai su khanga ba numit sida akoi asi sumain tawni haidana moigi rally chatkani haidana tawribodo aduki yam graba miyam do in terms of thousands gathered tawriba adugumba rally do madu permission piriba Manipur gi laingak se
Manipur gi home pairiba kanagi mafamdugi SP mafamdugi DC Manipur gi home minister asi mayam se masi moral responsibility lobham thoe numit tumakta moina kaino tawraga ngamhodre khallaga so madu irang do outbreak to thokre khallase ado day 3 du da tawraga video da kari da loina urabane ba masak maming photo ko na sophisticated ban mayam pairaga chatliba mayam do mafam do cordon tawsalle haraga hakta araiba security force mayam ji thajallaga Churachandpur haisi yam lapa mafam natteba sidagi imphal dagi keno tawraga Bisenpur dagi so henba security force thajan ba yaina tawraga question laga lamhen tu henba kananon tawraga moida hatlo tuppo haiba natte logi oiba action khara lawre haraga khulai singdu kadai deno karino tap mun le haraga tawhallambada phajana tawraga mafam do leiriba security forces state ki leiriba central force leiriba mayam siga combined team tawraga mafam do tawraga action mi yankhai chama dang tap pharaga action lawkhatlambada ne nongalaga lamhen tu henba ngama moyeba adu tawhidabado madu law and order kai ba ko okay am nungai se daba kinu sam jara thambi khre khogi law and order se megi debt free da to ki metik kai habani hojik leiriba se khogi core issue gi matang su yam phasana su thambi khre khogi opposition side gi su amadi ruling gi side gi su yam thambi khre oza jalana su yam phasana su thambi khre hojik February date 10 da gi khogi assembly mi pham ga doribani masida prajamiyam na pami bese opposition haba leitana ruling haba leitana punna unity one thabak tawira kanda mang da taraga leiriba issue sha hana resolve tawna bo khona biyo haba wafam sine prajamiyam su thambi se masiga loina na khogi ngasi dialogue ki thoram se mofung fan bi gi damakta su dawakim oza jalal amadi das respo haninga leitana thagat pa fondo chari mata sida Norris Windona sandok saba Norris dialogue shin jare ning tabir basing bom ka hanna khuram jari Nilachandra Kawalam Daigum Sahi 2009 Ataida Aiji file Laidana Amo Sipana Kamum Kondaba Aingonda Nuaibam Kondaba Mayam to Awaba Mayando Mayang Pan Bengul Dagi Pundre Mayum Zubeda Magi Dasu Saba Pai Havagi Aji Tir Laksare Masigi Dasi Aina Pajer Itasi 2009 da Sabudagi Aji Pare Fabdagi Masina Suzale Masigi Daki Hausi Paudi Palbu Agi Sada Tena Drink Kalimang Renkale Ada Mayamju Masigi Daki Sarga Anaba Sada Pale Chingu Sarga Masigi Daki Kopo Ubiu Masigi Daki Sarga Ajoki Daki Ju Agi Angama Masigi Daki Pizagena Laksabani Mayamju Anabajingi Panavimta Isagi Anabda Panavimta Masigi Mayampan Bengal Pundrabim Jubeta Hide Sapiu Mayamju Anabdu Kopiu Habaji Agi Saitagi Hani Nungairaba Paujel Piles Nung Sangna Maram Uriga Matam Sangna Naraba Musing Adugidama Paujel Puduna Lakchari Pistola Chontaba Manung Jangba Nungaitaba Amasung Toina Janging Bahari Valena Singasi Hidak Amukang Takpada Pungpapan Bangamli Laina Singasina Naraba Musing Sigidama Hidak Assissin Aduna Kanabasi Amukang Lominasi Paujenjariba Kabirani Pundramayum Jubeda Loinana Safik Anwar Mayang Impal Bengal Sahi Kayamatak Panjariba Laina Singasin Narama Mio Kya Pan Kraba Loinana Nupi Singi Yang with the Kudung Charaba Kabirani Pundramayum Jubeda Ngasingasimak Tanabiu Akopa Marol Gidama 98566 01688 Loinana 940278324 Kabirani Pundramayum Jubida Hirak Asi Takpada Pakiba Singdi Mrs. Bembem Sangayumpam Cherapur El Sana Lemba Paurabi John Serto Kom Chande